Taranipan suba Lok Sabha election da Manipur ki outer parliamentary constituency ke assembly segment ahum ki polling station tarukta ngasi hanna mikhal pangthokli tha asigi tang kun tarukta Manipur ki outer da assembly segment tara humdoi da vote thadanakhre baduda pamdaba thodok khara thokibana maram moiraga CEO Manipur na tha asigi tang kun tare ta thokiba cherolamagi matungina assembly segment ahum ki polling station tarukta amuk hanna mikhal pangthoknaba lauthokibani ngasi amuk hanna mikhal pangthoktuna vote thadanariba polling station sing adudi 44 Okrul STG polling station sing 44 by 20 Sangsak A, 44 by 36 Okrul A, 44 by 41 Okrul D1, 44 by 50 Okrul F, 45 Singai STG polling station 45 by 14 Jingai amasung 47 Karong STG polling station 47 by 33 Oinam A1 ni Central Parliamentary Force amasung State Police ke akan bangak sian bagaloinana polling station sing asida ayuk pung taret tagi vote thada bahauki amadi nungtil pung mari faw vote thada nagani polling station sing asigi apun vote thada nabagi chang ayuk pung mapanda Chada tarataruk dasmik taruk ni panoiki makata na ayuk pung taramathoi taba matamda vote thada nabagi chang Chada kuntra taruk dasmik mga taruk amadi nungtil pung ama taba matamdana Chada yangkay mga dasmik ama oiki Hauzik fawagi oinadi amuk hanna mikhal pangthoktuna vote thadanariba polling station sing asida pamdaba thodok thokpagi paw leite polling station ayambada ayuk pung 8 tagi hauduna miyamna thoraktuna vote thadabagi fibam uba phangki